थोरम मसीगी मरु ओइना नसीगी ओपनिंग मैच ओइना सूर हॉस्पिटल वर्सेस थौबाल एफसी सूर हॉस्पिटल की इयाम्बा प्रोपाइटर सोमेन कुमार लाइश्रम अखोई मसाइदगी लेंसिंदुना लेबिरबनी अदुगा अदुगा थौबाल एफसी की टीम गा सूर हॉस्पिटल की टीम गनी अहंबा ngasi gi second Khangabok trophy Khangabok ki adugumba ani suba state level 9 aside open Khangabok trophy 2025 अनि सुबह सेकेंड खांगाबोक ट्रॉफी खांगाबोक की ओपनिंग सेरेमनी असिगी चीफ गेस्ट की फंफम लांगद लेंसिन बिने बिदमुक्ता कौशन जगे हिज एक्सेलेंसी किंग ऑफ मणिपुर महाराज लैसेम बसना जाउबा ऑनरेबल एमपी राज्य सभा अहुब कुबा खुबी गनी मथंग प्रेसिडेंट की फंफम लांगद लेंसन बिने बिदमुक्ता खांगाबोक यूथ फुटबॉल एसोसिएशन की प्रेसिडेंट की फम पुबिरिबा मोरांगथेम मथौबा मैते अहुब कुबा खुबी गनी इना ओसिबु तराम नोकपी गनी मथंग गेस्ट ऑफ ऑनर की फंफम लांगद लेंसन बिने बिदमुक्ता कौशनजगे डॉक्टर W. Ruhinu Kumar Singh, Medical Superintendent of District Hospital Khangabok. Ahuba kuba kubi tuna taram nokpi gani. Mathanga Deven Morangthem, Oza Deven, District Youth Affairs and Sport Officer. Last but not the least, Katrimium Priyavata Singh, Social Worker, National Awardee. Ngasigi, Thorum Masigi, Atoiba Mitunglen, Thorum Mapu Amadi, Guest of Honor gi, Popom Langda, Lengsen Bigri Batungsida, President members the Pambiriba, Dais the Linkat Piriba, VIP Singda, Bates, Therpi Nabi Damakta, Sindalangjariba, Aduga, special invitees oina Waikom Binata Kaukshanjage Madam Binata Waikom special invitees the Lenkat Pirakani Ahuba Kuba Kubigani
ngasigi second Khangabok Trophy Khangabok ani super state level 9 aside Open Khangabok Trophy 2025 July gi tang tarago humdoi public playground Khangabok sida opening ceremony haunabagi akoina tanja laujarabanina ngasigi daista lengsin biriba chief guest ahanbada His Excellency King of Manipur Maharaj Laisemba Sana Zaubada Organizing Committee na ngamjaba lengyan namaga batch thetpiri lengyan kudon tambiri mathangda ngasigi thorum masigi president Moirangthem Athauba Maitei Khangabok Youth Football Association gi president oinasu leibiba inauni mathangda Dr. W. Ruhini Kumar Singh, Medical Superintendent of District Hospital, Khangabok. Mathangda special invitees the Madam Binata, the Ngamjaba Koina, Lengyan Kudol Tambiri, Taurum maka sa dazarak buoina ngasigi sinjariba hantak chahi gi oina haijaba tare second Khangabok Trophy Khangabok organized by Khangabok Youth Football Association na sinjariba dugumba trophy sida lisang sidna sathagadoriba state level gi oina thamjariba trophy ni masida henna yaifaba asoingam yaudaba amadi tournament asi mapung fana tongan ba adugumba team lakhiba team khudingmak thawayak chang yauna sanaba ngamba amadi asoi ngam yaudaba mapung fawa tournament ama ohenabagi damakta akoigi candle lighting haiba tare isorgi mafamda thauni jaba amadi flag hoisting akoi flag chingkhatpagi thauram matek adugi tanja adu munglae aduna I would like to request today's President members, Chief Guest Maharaj Laisemba Sana Zauba, the King of Manipur, Honorable MP Rajya Sabha, Aduga President Inau Moirangthem Athauba Maitei, Guest of Honor Gi Phomam Langda Lengsen Biriba, Oza Dr. W. Ruhini Kumar Singh, Aduga special invitees the Madam Binata Punna, Organizing Committee Gi Mihut Khara Yauraga, Sinjariba adugumba tournament asi hena mai pakpa aduga hena phajaba asoingam yaudaba adugumba tournament ama oinabgi damakta akoi ni sorgi mafamda thauni jaba candle lighting haiba tare madugi thauram matek tumagi tanja laujage akoi cultural show utpigadaba Ichal Singh akoi ready da leibiu aduga nakanda maningda leiriba chinau sing yaragadi akoi punna mungtang thauram mafam sida akoi punna lengsen birik niba ningsingjari
पेना नुंशिरबा सहिहौ सहियकना कैंडल लाइटिंग अमदी फ्लैग होस्टिंग द हे न थवय हापिरी His Excellency Iningthau Laisem Basana Jauba, the King of Manipur and Honorable MP of Rajya Sabha na ngasi sinjariba second Khangabok Trophy Khangaboki adugumba flag jingkhatpiri Khangabok Trophy gi Firalna Atiyada Maningtam na pairi Khangabok Trophy gi Firalna. I am requesting Chief Guest Maharaja Laisem Basana Jauba, President Moirangthai Mathauba, Guest of Honor Singh, Stage Sakta Amuk Lengkat Pirakna Bidamukta, Nolukna, Ningsingjari, Ngasigi, Thorom Masigi, Sponsor Taubiriba, Aduga, Sponsor Taubiriba, KH Bomsa, ISS, TH Shyam Kishore, Punya Honda, KH Nandabir, Seba Tent House, Makoy Nasu, Achoba Mating, Pangbibani, ay matang-matang kaukatsarake. Maraksida Guest of Honor gi, Phomphom Langda Lengsing Biniba, Catherine Priyavarta Singh, Social Worker, National Awardee, Yambabu. Haninga litana, Taram Nokchari, Akoy Organizing Committee da, Yamba, Catherine Priyavarta Singh da, Angamba Koy Lengyan, Matang Kudol Tambinaba, Ningsing Jari. Matangda Ngasigi, Thorom Masigi, Koy sponsor Taubi sponsor si Koy Adum Mayamama, sponsor Taubiri, Mating Pangbiri Haitare ng Sibibagi. Ado ba Hogi Koy Thorom Mapam Sida, Laibiriba, Kungang Ngasigi, Akoy Choktok Siningay Uy Bahibatare, ISS Khangabok, KH Bomsa, Yamba, Yaragadi State Sakta, Kakat Pirakani, Maraksida, Yamba Catherine Priyavarta Singh, Social Worker, National Awardee the Organizing Committee ki Maigay dagi, Jamlaba Lengyan, Beach, Kudol Tambiri, Ahuba Kuba Kubigani, Aduga Matangda, TH Shyam Kishore, Punya Honda, Kungangasigi, Punyagi Honda Showroom, Lingkat Piriba, Sir TH Shyam Kishore, Pabungbu, Stage Sakta, Nolukna, Kaukachari, Matangda, Seba Tent House, KH Nandabir, Stage Sakta, Kakat Piraknab Gidamagta, Nolukna Kauksanjari. Thorom Sigi, Makasata Jarakuina, Thorom Si, Hena, Hajana, Pangthokpa, Amadi, Chinglemba, Dugma Thoroma Oina Gidamata, Akoi Penagi, Oza, the Haibatare, Inausida, Penasaiho, Kudol Tambina Gidamata, Ningsing Jari. Hauji Akoigi, Satajariba program asi live telecast Kutsem live Mayam Nehena, Todo Hinongna, Kangbiraba, Kutsem live Sida Hauji live Tokjari, Aduna, anywhere from anywhere in the world Habatare, Pritibigi, Tongan Mafam Singdagi, Hauji Akoi Yang Biba, Kudong Chaba, Pangani.
mayam sayhui akhoi gi penagi sayhui sei lominase nung wang man malim lấy sim lấy đuôi sinh yawa kunding isay bu namu pungning khagi hậu na được wang yêu bi đuôi đó cao de say thung nang na wai kun jin na ning lực tam na hậu cung nu bi sinh ngôi na phulan da lai cha uning hong kalan da siak la hong phu mari ma masima khunu na ya ga kai bi a sang nei da thung lei ma thung ning thâu lam lei ma lam ning thâu thak dan shorarin kha dan thungarin lấy nung na tharu say ba muka thana say ba numi ni thani thawan mi sang ni upurui ni tau hei ring ni mai gai dana mari sungdai ni pan mak poi dei sing khai hum phu ga ma thui ma kha ban kang khung nei da tu vi lai rin pa khang ba na mai bu na ya na sing na kang lei câu na lang un bi di bu di a lai ning thong ma si na nung dam lei na ma ka ta dak ba da mai kai mari ngak ba lai sung dai ni pan pu ba lai thang jing ni mar jing ni wang puri ni kauru ni thak da lei ba shorarin kha da lei ba thungarin lai bong thau ma pal lai nuratari ya kham lon di ni pan ma pu sum na ya di tai jaram le baning masina nung dam lei na ma kha ta ba pui lam dam ma si bu sum na lai na kun ba lai si ui bu ngô khui lai de lai ning thoi mai bia mai ui bu khui mom lai diem bi pui ri lam dam ma si bu tai na kun bi ri ba lai ning thau lai diem bi ani na na pari na mum kaya na pang jeri ba tai bang sin tha si sui da na aran yau han bi ga no tiek da kai da pina bi ra mui da na pui dei lam dam lam nung si bu kun bi ri bu dau ben dau ani ki sana ngang lo kha da na punim jerami masina nung dam lei na ma kha ta ra na pari wang ma si lei rum ba na singo ki yawa min khai ai hak bangai ha ki pungoi thogal jabadi khurai lan sai shak tri wang khai lan sai dam tri bana pari hangoi ki leing phang je tri bana pari na taragi thogal pang jab matam da soiran yau khi babu ingak thong na ngak piramui kal thong na kan piramui da na khwai taragi ngang lo kha da hana punim jaraming ahuba kuba kobiduna hena yaifaba pungning thogat piba sinjariba adugumba second Khangabok trophy Khangabok the second state level 9 site open Khangabok trophy 2025 asigi opening ceremony gi makha chathajarakpa thorum sida welcome address PB Nabgi Makta Koksun Jage
Aiginao KH Venus Maitei Koksanjari KH Venus Maitei. Welcome address amadi keynote address Tambin namigdamakta Aiginao KH Venus Maitei. Ahanba maktada lamdam asibu konbiriba ibudo evendo anibu thamai nungda siana thagon na jabuk loinena ikongno na khurumjari ngasi yai pharaba numit July gi tarik 13 nomajing numit asida pangthoksariba ani suba state level 9-a-side open Khangabok Trophy 2025 asigi opening ceremony asigi daista phambi na ba haijarubada harau harau yabiduna lakpiriba mingoina hangatjarabada iningthau Maharaja Leisemba Sana Jauba King of Manipur and Honorable MP Raja Sababu ikok nonba nonjabag loinana taram noksari ani subada marangthem athauba maitai President Khangabok Youth Football Association Kaifa Khangabok Pusu ikai khumnabo sabag loinana taram na oksari loinana ngasi thorom masigi guest of honor oina phambi na ba haijarubada harau yabirakpa Laurembam Rameswar Maitai Magasibudi ngasai kitang anna chasakre adubo maki mingsum panjarage Honorable MLA Kairawe Sibusu taram noksabug loinana ikai khumnabo chari Dr. W. Rohini Kumar Singh Medical Superintendent of District Hospital Thawal Khangabok Pusu ikai khumnabo utsabag loinana taram noksari loinana Deven Moirangthem District Youth Affairs and Sport Officer amasung Dr. Laisram Somen Kumar Singh Proprietor Sur Hospital Khangabok Anibusu ikognona khurumjabuk loinana taram noksari aroibada Katrimium Priyoberta Singh Social Worker National Awardee Busu ikai khumnaba utsabag loinana taram noksari ani suboina pangthoksariba Khangabok Trophy asibu saruk yabiriba team singi player coach manager amadi team physio amasung akoibida lakpiriba football field sing busu organizing committee ki maikai dagi taram na oksari loina pangthoksariba Khangabok Trophy asibu nungsibiduna sponsor tawiriba ISS Sound Khangabok Sebastian House Khangabok Asa Pharmacy Khangabok Shiroingari Enterprises Khangabok K1 Aviation Khangabok Punja Honda Khangabok Khoipu Sanu Ising Khangabok amasung Young Web Fashion Bangalore ki proprietor amadi managing director Singbusu ikai khumnabo sabag loinana tobimal khangbosari amasung financially amadi normally support tawbirakpa punomakpusu organizing committee ki maikai dagi Tobimal Khangbo sabag loinana taram na oksari ngasi pangthoksariba Khangabok Trophy asigi nunggi oiba wakhalwandi lamdam asida thogliba irang asina hawgalagliba naha singda piriba saitheng asidagi khajikdang oirabusu nathainaba amadi Khangabok khungang asida amadi Khangabok ki akoibida leminariba khungang singda football amasung sana khonabagi oiba asobo inod ama piba ngamnaba hariba tournament asi pangthoksabani ngasi pangthokliba Khangabok Trophy asi sinnabo honabada aikhoi naha kunmuk pullaga an singi pautang matung inna committee ama semjai committee aside yawbiriba aikhoi gi na singdagi angamba puthongna duna amadi question duna tournament asibu pangthoknabo honarakpani ngasi Haujik sanagadariba football ground asi semganaba honabada nongsingi phibam phattabana maram oiraga aikhoida yamna awaba oiki adumakpu aikhoibu nungsibiduna akoiba amasung akoibagi khungangi akoibida lebiriba
पुक्चेल चारुबा अहल लमल कयाना थोकपिरक्तुना हारिबा टूर्नामेंट असिबु हौदोकपसि मपुंग फानबा होनबदा चावना मतेंग पांगबिरखी अमदि अखोई अवाब कया लाकपदा स्पॉन्सर ओइबिरबसिंग असिना अखोई पुंगनिंग थौना कयाबु हापीदुना टूर्नामेंट असिबु माय पांगना पांगथोंगनबो होनबदा असोबो थौदांग लौबिरखी ngasi hauраga sathagadriba anisuba khangabok trophy asibu mapung phana mai pakna loiba phawu pangthokpu ngamnaba organizing committee gi maikaidagi punamaktagi thawjal nizari aroibo oina khangabok trophy asi sinbagi pandam asi phangba oizarage haidna mayam amadi khulasibu konbirba ibidau anibu ikongno na khurumjari amadi akhoigi pandam asibu phangjarage haiduna nizari thank you Thagachari inau KH Venus Maitei asigi thorom asigi welcome address amadi maruoiba warol thambiramba aduga maruoina khangabok trophy asi mamangda singiba matamdasu youth singna habatare naha singna namana loina singibani aduna tongan ba miyoi kaya amana akhoi mating pangjagi haidana inau singna sinbabo haidana kaya amasu mating pangbirei madu singdugi marakta tongan bi sponsors king kayama taubirakpa kayam su leire aduna maraksida KH Nandabir Seva Tent House stage tamtang kakat piraga dais television bigani program sigi sponsor taubibani KH Nandabir Seva Tent House Thagachari mathang simadi program sigi makha sathajarak poina Khangaboki Ichal Singna Khangaboki Laisabi Singna Kudol Tamjaba cultural show ama Kudol Tamnabagi Tanjado Yaure Aduna cultural show pigadaba Ichal Singh Yaragadi Daiski mamang da habatare stage sigi mamang da khitang thuna lengtok piraktuna cultural show pigani akoi matamgi khonglei na dum chakhiba aduga akoi ge ibudau sorarel sisu sawbagi mongni aduna yaragadi khitang khonglei thuna tausi natragadi akoi weather gi condition je koi nong churak pa yabagi pibam leibanina amutang hanna haijari cultural show pinabagi damakta Khangaboki Ichal Singh Khangaboki Laisabi Singh kauthokchari Ichal Singh tholokpa matamda ahuba khuba khubigani thauna hapigani Kungang asigi Sinjariba adugumba second Khangabok trophy sidaisda akoigi kun thangnariba isina omana haibatare mayam nabudi hena akoi dukan pambiba Khasif book store haidana Pali Bazar sida phambi bani mayam na hena akoi amu marubi haidana khangbi hai dukan amu hairagasu hairiba ojasina sinjariba adugumba Khangabok trophy sida ngamjaba mateng kitang pangbirakpa hainingai leitana thagachari
खुंड्राकपम श्याम कन्हाई खुनौ लेकाइदगी लुपा लिसिंग अमगा चमंगासु पांगबिरकपा हिने लितन थागतचरी कोई कल्चरल शो सेम साबलो संजरे अदुना अनीसुबा सेकेंड खांगाबोक ट्रॉफी खांगाबोक टीम ममदा 9 साइड है बतारे टीम ममदा मी मापन मापन 9 साइड ओपन खांगाबोक ट्रॉफी नि ngasi फर्स्ट ओपनिंग मैच ओइना थमजरिबसे सूर हॉस्पिटल की टीम अमदे थौबाल एफसी टीम सिंह अखोई अदुम रेडी दा अदुम लेबियु मैनेजर सिंह रेडी दा लेबियु खांगाबोक की चल सिंह खांगाबोक की लेसाबी सिंह ना ngasi कल्चरल शो उत्पी गदुरिबसिगी ताकपी तंबिरकपा ओजा सिंह खरा अखोई हाना पंजगे मणिपुर यूनिवर्सिटी ऑफ कल्चर की एमए डिपार्टमेंट ऑफ डांस की ओजा मिंगोइना पंजरे एलांगबम पियाइनु चनु अमदी खुंड्राकपम प्रिया देवी ओजा अनीसिना अचौबा अदुगुंबा लमजिंग बिदुना ngasi मांगदा कल्चरल शो पिनबगीदमक्ता सेम सारिबी इचल सिंहबु लमजिंग लमताक पिबनी अमतंगा लाउथोकचगे मणिपुर यूनिवर्सिटी ऑफ कल्चर की एमए डिपार्टमेंट ऑफ डांस की ओजा एलांगबम पियाइनु चनु अमदी खुंड्राकपम प्रिया देवी कल्चरल शो मियंग तामिनसी
이샤 샤그로 군정나 버사시 레정나 버사시 콩나 샤버저고이 레이타이저고이 고이 굿나 샤버저고이 농드라이저고이 고이 시시나시 이샤 샤그로 사시 레정나 버사시 콩나 샤버저고이 레이타이저고이 고이 굿나 샤버저고이 농드라이저고이 고이 시시나시 이샤 샤그로 namiyang apika mayay dalang kong ho tau thok le lang sag yung nang ho hanzil le yindu phairang ho marido lang la phainang ho ting thok pa yet na hulle
अहूब खुबाक अमतंग निजगे इचल सिंगी कल्चरल शो उत्पीगिबा खांगबोकी इचल सिंह खांगबोकी लेसाबी सिंह अदुगा कल्चरल शो सिबु लमजिंग लमताक पिरकपा मणिपुर यूनिवर्सिटी ऑफ कल्चर की एमए डिपार्टमेंट ऑफ डांस की ओजा एलांगबम पियाई नुचनु अमदी खुंद्राकपम प्रिया देवी अहूब खुबागम तंग निजगे ngasi ani suba khangabok trophy khangabok ki opening ceremony amadi trophy sida akoi sponsor tobirakpa KH Ibomsa ISS Sound Khangabok KH Nandabir Seba Tent House Khangabok N Dilip Kumar Asa Pharmacy Khangabok Elangbam Nitai Siroi Ngari Enterprises Mahesh Kundrakpam Young Wave Fashion TH Sham Kishore Punya Honda Khangabok KH Shankar K1 Aviation Khangabok KH Premjit Mangang Khoipu Chanu Ising Aduga Ngasigi refreshment Pangbirakpa Noba Bakery Thobal High River Sponsor Singh Amadi Mating Pangbiriba Kuding Makpu Organizing Committee Kaifagi Maikai Degi Hainingai Letana Thagachari Amadi Nolokchari Thoromasigi Maru Oiba opening match Ngasi Sur Hospital Amadi Thobal FC Ngasigi opening match ase Sur Hospital Amadi Thobal FC High River Timmani Sigi player Amadi manager Singh Khuding Mak manager Singh na Oja Singh na Amutang Sem Sahan Biu Aduga akoi match ase Hauna Bagi Tanjado Laujage Ngasigi Hauji Utpigiba Khangaboki Leisabi Singh na Ichal Singh na Utkiba Adugumba cultural show dugi Lamjing Lamtak Pirakpi Ojani Habatare Elangbam PI Nuchanu Amadi Kundrakpram Priya Devi Hauji Akoige Manipur University of Culture gi Hauji MA Department अखोगी तंबिरीबा MA Department of Dance की महिरो यमसु ओइदुना लैरिबी कौशन जगे चलनी खक अदुगा ngasiगी chief guest की फमफम लांगद लेंसन बिरीबा His Excellency the King of Manipur Honorable MP Rajya Sabha Iningthau Laisemba Sana Zauba Ining Thauna Ichal Ani Sida Puning Thogat Pipoina Kudol Ani Dang Tambigani Amtang Kokochage Ichal Ani Do Koi Langbam Pi Nu Chanu Amadi Kundrakpam Priya Devi Kauksanjari Chalani gi Ahuba Kubagamtang Mayamdagi Nizage Ichal Ani Sina Hauji Akoigi Midmangda Utpi Kiba Adugumba Cultural Show Dugi Kudol Tambigani Ngasigi Chief Guest ki Fomfam Langda Lengshin Biriba Kudol Tambigani Maharaja Laisemba Sanaza winning Thauna Ichalani da Yamna Nungaiba Mana Yamba Ketrimim Privata Singh Social Worker National Awardee
इयाम्बसिनसु इचल अनीदा ngamjaba lupa lising amamamgi mateng amaga pibiri hainingai letana thagachari ahuba kuba khubigani khangabo khungang asigi maira paibina akoigi ngasigi chief guest ki apambam nangda lengsin biriba lamdam asigi haba tare manipur kanglai paga asigi ining thau oi biriba महाराज सनेम्बा महाराज लैशेम्बा सनाजाउबा इनिंग थौ हिज एक्सेलेंसी दा ngamjaba khungang asigi khudol khitang khudol amatang yam chamna khudol tamjage haidana request tawbirei ining thauna latnaba leitana loksan bigani aduga marak sida khoigi match haunabagi tanja do koi laujage ngasigi match opening match oina thamjariba se Sur Hospital versus Thoubal FC Khangaboki ima singna khudol tambiba ining thauda Khangabok khungang asida sajaba Khangabok khungang asida hauba kauna dagi akoina sajaba kauna fak khudol tambiri ningsing mami ma lehaunabgi damakta akoi photo capture tawjari hainingai letana thagachari akoi matam thindaba tawduna ngasi gi opening match asi haunabagi tanja laujage ngasi gi thamjariba opening match asi Sur Hospital versus Thoubal FC aduga ngasigi live ta khutsem live manipur sin bathungna mayamna sakhanglaba aduga atopa state ta Nagaland da Assam da yauna chatlaga program live thabirakpa ngammaba adugumba company ni khutsem live aduna malem sida leiriba football lovers khuding magna khutsem live ki kuthang da YouTube ta match aduga ceremony asibu mideng tabiba gi khudong saba thamjari aduga khusem live ta leibiriba khuding mak pusu viewer khuding mak pusu Khangabok trophy sinjariba kaifa gi maigai dagi hainingai letana thagachari opening match ki damakta sem saba koi tawjari Ani Super State Level 9 aside Open Khangabok Trophy 2025 Nongmaijing numera sida ngasigi public playground Khangabok khungang ngasigi amata ngairaba adugumba mayamna hena thoido hinungna khangbiraba public playground Khangabok sida tinbiriba khudingmak akoi match yengning bagi haba tare khoirang khoisauna budu mujai aduna khoi yamna thuna match ase hauna bagi tanja do laujage ngasigi match opening match asigi match official oina leibigadaba referee sing amukang lauthop sage maming konana ngasigi today's match officials M Nanau Singh referee L Naupa Singh referee L Abung Singh referee L Mangisna Singh referee SH Tatu Singh referee aduga official da T Ranjita Devi team mani makki akogi Sur Hostel team green
jersey litpiri aduga Thobal FC white jersey litpiri player animak akoi player sing akoi fill the player lineup amtang taunaba tausi okay akoi player lineup tauringai sida akoi field में आइदा player sing amtang changbi gani aduga player lineup tawbinaba ningsingjari aduga ngasigi daista lengsin biriba chief guest president amadi guest of honor ga sakang mai khang na ba haiba tare puning thogat piba madugi tanja do somtang laujage. I request today's chief guest, the King of Manipur, Maharaj Laisemba Sanajauba, Honorable MP, Rajya Sabha, President of today's function, Moirangthem Athauba Maitei, Kaifa President, Guest of Honor, Dr. W. Ruhini Kumar Singh, Khangabok District Hospital's Medical Superintendent, aduga Katrimium Priyavarta Singh, Social Worker, National Awardee, Madam Zu Yaubiri, Madam Binata Yaubiri, sponsor Taubiriba, Pabung Syam Kesor TH Punya Honda ki Yaubiri, KH Ibomsa ISS Khangabok ki Yaubiri, KH Nandabir Seba Tent House Yaubiri. Akoi group photo ma punna lobagi tanja, including today's match officials, match ke officials sing ya auraga tum punna lominasi. Organizing committee, including the organizing committee, Kaifagi, Nungsirabai gi Nausing, Yakshan Biu, Nasigi, Yamwana, Hona Zarakpa Batare, tournament Asima, Sin Nabona Bata, Yamwana Hona Zarakpa Nausing ni. Chief guest na Maya the Libiraga, President Guest of Honor, Libiriba. Oja Singh Nasu Hena Puning Thogat Piba Khambok Trophy Matungda Hena Khambok Trophy Ani Suba Ahum Suba Mari Suba Chama Suba Khambok Trophy Hena Mai Pak Po Hen Biu Haidana Oja Singh da request of Jari akoi inning thongna match hongdok pagi ball semtang kaubi ramna ba haitare adugi tanja do laujage ngasigi match ahu bukwa khobi gani goal se chan ga tawri inning thogi ahan ba goal inning thau Laisemba Sanajauba, the present MP, Member of Parliament of Manipur, Rajya Sabha ki Hoji MP Oibiriba Ining Tauna, Nasigi match, Haudok Pagi, Akoi, Goal Lamas and Biram Mehaitare, Haining Latana Tagachari, Ining Taugi, Chillaba, Matam Kaya, Kaitok Piduna, Nasigi, Khangabok Trophy, Kaifana Sinjariba Adugumba Thorum Sida Matam Chan Lengbirak Akoigi Pungning Hena Thogat Piba Tauna Hena Hapiba Haining Ilatana Tagachari Manipur gi Awana Tarakpa Kuding Makta Ning Tau Oina
leiba nataba awana taraba hantaki sing isau maktabu oirasu ining thau masa makna yumthom khuding changduna ining thauna koliba area da haiba tare maru hoina tongan tongan ba mateng pangkhiba kayama akoina social media da kayama uri bani aduna manipur asigi ining thau oibada matik hena charaba ining thaune hainingai leituna thagachari ngasigi today's match official sing amungtang han nalauthok sage M Nanau Singh referee, L Naupa Singh referee, L Abung Singh referee, L Manisana Singh referee, T Ranjita Devi official, SH Tatu Singh referee. The opening match of the second Khangabok Trophy will be between the teams of Sur Hospital and Thoubal FC. The match will be between the two wonderful teams between Sur Hospital and Thoubal FC. Sur Hospital gi support Lakpiba Isinau Singh. Akoi match haure. Akoi match asi minute kun mangagi first half aduga second half 25 minutes amaga minute kun mangagi match ni ahan ba akoi gi first half se adu lambi da mafam sadana khamjan biriba gari sing yaragadi kitang side tokshan biu aduga lambi da phamduna yengbiriba sinau sing yaragadi akoi lampak ki akoi bisida jangjan biraga hena naksanna mideng tabiu haidana kaifagi maigai dagi naloksari ngasigi refreshment mateng pangbiriba Nova Bakery Thoubal hainingai leitana thagachari kaifagi maigai dagi white jersey litpiriba team si Thoubal FC ni green jersey sina Sur Hospital ki team ni 25 minutes ki match ni mideng taminasi
Hãy subscribe cho kênh Ghiền Mì Gõ để không bỏ lỡ
मरी खतरा बोल मांगा मंगा रे हम लोग की को से आ में सोंगे मान सोंगे भी रो यार अभी ये सोंगे Piro, Piro. Piro. कोई मैच पुदी मका चतजरी मरकसिदा अखोइगी खांगाबोक खुंगंग सिगी हाइबा तारे अरंगबा थौरम जाकसिंगी मनुंगदा हानदगी हौना स्पोर्ट्स की ओइना अदुम तौदुना लाबा स्पोर्ट्स ता तोंगान तोंगानबा अदुगुंबा नेशनल की स्टेट की अमदी इवन इंटरनेशनल की प्लेयर कयाम सु पुथोकपीगी बो जानी मसामकसु स्पोर्ट्स ता अदुम लेरकपनी मसागी अचिनबा लैबदगी हाइबा तारे खितंग मतम खितंग थेंगदना लाकपिरे अदुबो हाइनिंगा लेतना थागतचरी नसिगी गेस्ट ऑफ ऑनर की फमफम लांगदा लेंगसिनदुना लैपिरे ओजा देवेन मोइरांगथेम डिस्ट्रिक्ट यूथ अफेयर्स एंड स्पोर्ट ऑफिसर ऑर्गेनाइजिंग कमिटी की माइगैदगी ngamjaba lengyan amadi batch kudol tambinaba ningsingjari amuktang akhoi hangkachage guest of honor की फमफम लांगदा हौजिकता लेक्शन बिरेइबा ओजा देवेन मोइरांगथेम डिस्ट्रिक्ट यूथ अफेयर्स एंड स्पोर्ट ऑफिसर ओजा सिदा कैफागी माइगैदगी ngamjaba lengyan amadi batch kudol tambinaba ningsingjari कोई गाड़ी में मफम यम चादना अल्टो में 0256 खामजंदुना लेरे यारगदी अपुना तम मफम चाना थजंदबा तंगन हाइजगे अल्टो में 0256 मफम चादना गाड़ी जे खामजंदुना लेरे अल्टो ने यारगदी अपुना तम फोगोपिनबा कैफागी माइगैदगी निजिंजरी अखोई मणिपुर गंगलेपाक्सिदा जाति खुदिमक नुंसिनना लई हाइबसे अखोइगी खांगाबो अमदी सनाइफम लैरिबसना सुदुम ताई हाइतारे अदुना अखोइना थबगमा थौरममा तौबन मतमदा हाइबतारे ngamjaba mateng खुंथंगनबसिदगी अदुम तौबिरे हाइतारे अदुना मोहम्मद सलाउद्दीन ओसी मोरे पीएस अखोइगी मोरेगी पुलिस स्टेशन की ओसी होइना लैबिबा सर असिना लुपा लिसिंग अहुमगी मतेंग पांगबिरकपा हाइनिंगा लेतना थागतपा फोंदोकचरी अमुक्तंग हन्ना एमडी सलाउद्दीन ओसी मोरे पीएस सर असिना खांगबोक ट्रॉफी सिदा लुपा लिसिंग अहुमगी मतेंग पांगबिरकपा हाइनिंगा लेतना थागतचरी
ꯑꯩꯈꯣꯏꯒꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ꯗꯦꯕꯦꯟ ꯃꯣꯏꯔꯥꯡꯊꯦꯝ DYSO District Youth Affairs and Sports Officer ngasigi sinjariba Khangabok Trophy anisuba Khangabok Trophy sidaisda organizing committee da oja sina ngamjaba lupa lising ahum gi mateng pangbiramba haini alitana thagachari ahuba khubak amtang oja sigi khubigani oja Deben Moirangthem District Youth Affairs and Sports Officer. Match asi hoji kutsem live ta mayamna any mafam amdagi haitare YouTube ta dum mieng tabiri green jersey liliba player singsina Sur Hospital ki team ni aduga white jersey lipiriba player singsina Thoubal FC ni team mani sigi marakta yam kanna attack amadi defense taunari ngamjaba changda haiba tare opening match ni
ngasigi match asigi referee oibiriba Oja M Nanau amadi El Labung aduga official da phambiriba El Naupa SH Tatu amadi El Mangi कोई मैच से मैं यामना
खोदाने यंगबिरी अदुबो अकोई ग्राउंड की अकोई बगी लेरिबा अदुगुंबा खाजल लिबा है बतारे फिजंग जाय तारे सम समना मसिदै जांगांग सिंग पाइबिरिबा खुदना थेंबिरिबा सिंगदो मदुमतंग यारगदी पाइबिगनु ग्राउंड मनुंग द चंगजिन बिरकनु नुंसिरबा इचाजिंग इनाउ सिंग ग्राउंड मरकता ग्राउंड मनुंग सिदा संगजन बिरकनु अदुगा अकोई की खारिबा ग्राउंड की अकोई बगी सिदैदा कांजन बिरक्तना अकोई की मैच से महाउ लौपियु कोई मैच सिगी हाफ थारिंग मतम सिदा है बतारे ngasiगी थौरम मसिगी अथोइबा मिथुंगलेन ओइबिरिबा His Excellency the King of Manipur Maharaj Laishemba Sana Jauba Honorable MP Rajya Sabha Ining Thaubu ngasigi Sinjariba second Khangabok Trophy Khangabok organized by Kaifa Adugumba opening ceremony sigi guest of honor akhoi chief guest ki phom langda lengsin biri ngasigi maruoiba wafam khara opening ceremony siga mari leinana ining thauna ngasigi leibiri basida wafam khara thambina ba nolukna ningsing jare ai matam sangna lojaroi yam nungai ba sugumba akogi sur hospital amasung thawal fc ani gi marakta sanaba dugumba akoi opening match saijaba tare sigi yam nungai ba match sigi half timing da ngang banina ai yam tena kano tawjage nong singi phibam chu hatabanina ngasi khoigi anirak suba state level 9 men 8 side Open Khangabok Trophy 2025 Sida Sigi opening ceremony Asida Aiga Luinana Koigi Daista Paminazariba Koigi Khangabok Youth Football Association Gi Kaifagi President Aigi Inau Moirang Them Athoba Maitei Asigi Thauromasigi President Una Pambiriba Ikai Kumnazari Luinana Guest of Honor Sing Kasai Angan Madal Lapiramba Honorable MLA Kairao Sri Laurembam Rameshwar Maitei Kai Kumnazari Aduga Medical Superintendent of District Hospital Khangabok Thaubalgi Dr. W. Ruhini Kumar Aduga Deben Moirang Them District Youth Affairs and Sports Officer Laisram Somen Kumar Singh President Sur Hospital Khangabok Maksulak Piramani Aiga Kuina Pamina Jarami Anabama Operation Taugadaba Malaydana Madugdamukta, Quick Toromsi, Hagyaubi, Magasakibani, Catherine Mayum, Pure Butter Singh, Social Worker, Amadi National Awardee, Ekai Kumnazari, Madam Binata, Aduga K. Ice, Nandabir, Seba Ten House, Adu Sam Kesor, Ritiar SDC, Aduga Igi now, Hojita Su, Ayasu Paminazariba, Hoji, Moregi, Yamna Luba, Adumba, Piba Masida. Moregi loen order nga iba or siwana lairiba igi now MD Salawuddin Babuskai Kumnazari aduga atay maya mamusu lengchen biri ay mingse loena khangjadre aduna ngasigi sigumba nungairaba akoi opening match sida sarugabire timani maki players sing makogi coach sing makogi fans sing makogi maruma pang sing lakuri puru mapusu ay kai Kumnazari loena na media gi silenau sing aduga thodo hendola ngasai Mamangda Aikogi Yam Pajaba, Koisasing, Sanupising, Sagiba, Dumba,
कल्चरल अखोगी डांस कल्चरल की प्रोग्राम आई हाइनिंगाई लेतना फजै अमसुंग थागसरी पुनमक तिनबी पुनमकपु आई सुपसनजरगा आई हाइजनिंग बसे याम तेना अखोई ngasi manipurda kaidoge haiba matamda akhoi naha sing maruoina akhoi youth sing sahi taraga mari manga swaidagi hauga sahi kun manga kunthra baugi manungda leiba naha sing se kari tawbage haiba matamda akhoi mayai ka ba chincha masida laisu khidana hojik chaurangna akhoi lamdam sigi masing yamjada ba akhoi ireipa sigi population sigi lakh amaga lising yankhai humpu gumbase सिगी निसागी पाक्सिदा अखोगी यूथ सिंगसे अखोई फ्यूचर सिंगसे हौजी इराक नरगा लई मसे अखोई लाइन लोबो यारोय मरमदी अखोगी तुंगी फ्यूचर ओइगदोरिबा अदुगुम नहा सिंगदुना अखोगी निसागी पाक्ता मयाई काबा चिंचाक्ता लुप्पगा लेहोबा हाइबसे मखोइना मुक मथंगी जेनरेशन दा पिरकदबा मखोगी कंट्रीब्यूशन से अखोई यामना अखोगी मम्मी मसी यामना ब्राइट ओइदे अदुना अखोई मसी कंदबा यारोय अदुनादी करी तौबा तागे है मतमदा सुमाइना खुंगंग सिंगदा लेकाई सिंगदा लैरिबा अहांगबा अखोई लंपाक सिंगसे अखोई मसी कानबा मोंदो ओंथोकबा ताई सानबम अदुगा मसीदा अखोई नहा सिंगसे सानबदा चंगहनबा थवाई यावहनबा मसा मऊ फना थंबा अदुगा अखोई निसागी अदुगुंबा अकीबा लंबी दुदगी लापथोहनबा अदगी अफब चिंचाक चाहनबा अदगी सुब नोम कनबा मरीबा नुंसिबा अदुगुंबा अखोगी नहासिंग अखोई सागतप मतम ओइरे अदुना मदुगी पांदम दुदा ngasiगी थौरम मसिसु सिनबी बनेना दुबाने लौजै अदुना मसी आइना मसी हाइजरी बसी करिगुन हाइ मतमदा हौजिक मणिपुर ओइरे बफिबा मसिदा अखोई नहासिंगी थौदांग से यामना चाउरै मणिपुर की फ्यूचर अखोई कंदबा यारोय मणिपुर की फ्यूचर कन्म मतमदा अदुगुंबा मतिंग लैबा मथौना लैबा मसा मऊ फबा मरीबा नुंसिबा अदुगा मबुकसेल सेंगबा अदुगुंबा अखोई नहा मयाम अमा अखोई सेंगवत चंगी अदुना आइजनिंग वाफम अमतंगा हौजिक थोइबा लाल से सही नि मुक चथरक लाल से कदवी अखोई फिबम न याददना अखोई इसा इनाउसिंग मयाम अमा अखोई मागी खुनगापा मागी लेकाई मागी अदुगुंबा अखोई खरा येंगनब सिंगना ngahak leitana adugum attack torgum famduda mas akhoi leibak singngnaba akhoi furup singngnaba akhoi khungang lekai ngngnaba thokhiba mayam se masi akhoi hojik kari toba ta ge hai matunda makhoi gi sahi ani hena lan sigi adugumba akhoi gi maisa aduga lan sigi makhoi da lan thengnabagi adugumba kokta leikiba adugumba makhoi gi kari haiba tare मोइदा लैरिबा दुगुंबा मेंटल कनो से अखोई तपना सिगुंबा साना खोनबदा सुबा नोमदा लौसिंग उबदा अदुगा खुनाई सिगी प्रोडक्टिव ओइबा अदुगुंबा लंबीदा अखोई नहा सिंग से अखोई तपना सिंगछलकपा मथौ तायन खंजै होसु होनरी अदुबु नुंगाइत्रिबा से सिगुंबा फिबम न याददना मरीबा ngakpa मरीबा खितंगु थोखिबा इसा इनाउसिंग मयाम से ngasi कैदवी अखोई मरुओइना वैली ददी मसे थीरगा हौजी फागलकपा अदई थीर मसे FIR पानबा अदई मखोइबु किहनबा पुलिस स्टेशन द कौबा सिगुंबा मयाम अमा हौजिक से याम तोइन उइ मसे यारगदी आई माइकेदगी आई थामोइ सेंना मसे मणिपुर के लैरिबा मरुओइना अखोई इंडिजिनस पीपल सिंगी खनबिरगा कोइ सिलिनाउ सिंग पुलिस ऑफिसर सिंगना मसे खचेक्तंग आई खंदा हंजनिंगे मरमदी करिगनो हाइबा मतमदा नहा सिंगसे अरानब लंबी चखीगने हाइबसे अखोई याम नुसा थी स्वाइदा मरीबा के दमकता थोकते यादन थोखरे तौरोइदबा पाइरोइदबा अदुगा अमुक्ता मखोगी पुंसीदा सी तौगेना खंदबा मयामदो मरीबा के दमकता नेना तौग्रेबा अदुगा हौजी अमुक मदो तमना मदो अखोना हंदोलागा हानगी नॉर्मल लाइफ टू द मेन स्ट्रीम द पोरगना होनरिंग आइसिदा अमुक मखोइबु किहंदना खंगंदना कोइ थीदना फानी पुनि हारगदी कनाना खंगनी अखोई नहा लाख अमनी से मपान चख्रगदी मेन स्ट्रीम दगी अखोई नेशनल मेन स्ट्रीम से लापथोखरगदी मदुगी दायित्व कनाना पुगनी यांग्रबा नहा लाख अनि हुम से अखोई स्वाइद लैबदा नुंगारक्तबदगी चख्रेना खलसेबा अदुन मसे आई अखोई खुदिमक लैरिबा अखोई
ऑफिसर सिंह अदुगा लेरिबा अखोगी लैंगा की अदुगुंबा अखोगी लीडर सिंह अदुगा एडमिनिस्ट्रेशन पूरीबा हौजिकसु पिआर लेरी अदुगा मतुंगदसु पॉपुलर गवर्नमेंट लागसु मसे अखोई खंधरगा अखोई इसा इनाउ सिंगसे फजना दिल तौबा मचंगी अदुन आई लोसंजरकपदा आई हाइजनिंगबदी मयाम लै अदुबा आई टेंशन जरगे अदुना सिगी ngasidige hawraga sanariba niruk suba koi khangabok state level 9S side open khangabok trophy 2025 se hayeng ngasi se hawdok pani sum chatharak paduna hayeng mathang tawga koi final haiba malakini adu phawbu se tek ta kaidana yam phajana akoi ga soyang am jawdang phungphana sanadana koi gi maige yasomda koi gi sanabagi adugumba ihul सानबगे दुगुंबा अखोगी लेरंबा करी हाइनी खोगी कइनो से मागी सानबगे दुगुंबा एनवायरनमेंट से अमुक नौ नै खोई क्रिएट तौसी हौजी याम हंधरे हौजी मणिपुर मफम खुदिमक्ता लंपाक लैसलक्तरे नहासिंग सानबम लैते अंगांसिंग हाक सानबम लैते लंपाक खुदिम हौजीति कदौरे कम्युनिटी हॉल साजंदना अखोगी मसा मगु फना अखोगी लैगदबा नहासिंग से सानबम लैतबदगी मसिगी अचौबा प्रॉब्लम अमसु लाबनी अदुन मसे अखोई यारिबा मखै सुमाइना हांगबा लंपाक नुपाक सिंचे अखोई फजना सेमगलगा नहा सिंचे सानबरोमदा अखोई थाजनसी सानबना मखोइदा डिसिप्लिन फजबा पोरकनी टीम स्पिरिट लाकनी अदिगे लैबाक नुसिबा लाकनी मसा मु फगनी निसागी पाक्तगी लापथोकनी अदुना इरोय लोइजबदा सिगी सिंबी लांबिरिबा सिंचे मसिदा आई खजिक्तंग मतेंग हाइबा तारे याम चंगमगनी अदुबु आई आइना ngamjaba khradang ai lupa lising kun khaktang ai ngasigi sanabasida ai hapsadam ge haba wafam se thamjaraga me apunumak thagachari me apunum khurumja हाइनिंगाई लेतने थागचरी मणिपुर कंगलैपाक असिगी इनिंगथौ महाराज लैसेंब सना जावबा इनिंगथौना पीबीबा वाफम हाइबीबा विश तौबीरंबा मयाम खुदिंगमक सिंजलांगजरीबा अमदी माइगै असोमगी लेरिबा नहासिंगदा पुनमक अखोइगी याइफबदो फंगबो ओइरसनु हाइदना हाइजरी अदुगा मतेंग तौबीरंबा लिसिंग कुनगी कैफादा सिंजरीबा ऑर्गेनाइजिंग कमिटी दा मतेंग तौबीरंबा मसिगी दमक्तसु हाइनिंगाई लेतने थागचरी इनिंगथौगी दमक्ता हौबा खुबांगतंग निजगे इनिंगथौना मतुंगदा हानदगी तौरईबा अदुगुंबा मयामगी सेवा मयामगी दमक्ता लेपिरक्पा अदुगा तसेंग थमोइदा इमालेबाग ममालेबाग सिबु नुंगसीबीबा अदुगा हौरईबा नहा सिंगदा हेन इनोट हापीबा नहा सिंगी दमक्ता लेपीबा स्टैंड नम लौबीबा वाफम खरा थंबिरंबा मसिगी दमक्ता हाइनिंगाई लेतने थागचरी मथंगदा अखोई गेस्ट ऑफ ऑनर की फंफम लांगदा लेंसिन बिरिबा ओके मथंगदा गेस्ट ऑफ ऑनर की फंफम लांगदा लेंसिन बिरिबा गियाम्बा मयामगी थबक थौरम खुदिमक्ता हाइबा तारे अवाना ताबा मतमदा खुदिमक्ता चेन चोंगबिरिबा याम्बने मसामक नेशनल अवार्डी ने कैट्रिमियम प्रियवर्ता सिंह याम्बसिना ngasi thorum siga mari leinaba wafam kitang thambigani ahuba kuba khubigani aduga hek loibaga akoi match resume tauna ba koi oja sing da musina jage ahan bamaktada lamdam masibu konbiriba ibodo amadi ibenda ubu ikodona kai khurumjari loina nang asigi opening match asigi Dais the Linkshin Biriba Sip Ges ki Papam Lang the Linkshin Biriba Maharaja Laisemba Sanazawa Ining Thau Amadi Honorable MP Raja Sababu Ikokno Naikai Kumna Wuchari Loina na President Yi Papam Lang the Pambiriba Agi Nawa Thauba the Guest of Order Gi Papam Lang the Linkshin Biriba Sri Laurembam Tamo Rameshwar Maitei, Honorable MLA Kairao SC,
महापुसु इकाई कमनबुचरी दुगा मथंग मथंग कोई सत्ख्रबनिना हजिक फंबिरिबा आइगे याम्बा मोरेगे ओसी ओइबिरिबा अखोगी याम्बा स्लाउदिन इकाई कमनबुचरी अना ngasi mesa siburu lengbir ahal malai guru selinau marum mapang satra naharon khudingmak pusu aina ikai kumnabu chari ai matam yamna logjaroi ge matam leitre aina ngasi gi opening match asiga mari leinana wahi amanitang ai thamoi dagi thamjage madudi aikoi manipur si pikhraba singna question ba landlock oiba jaga amakakni adubo pikhraba aikoi gi iramdam se masak taklibasi sana khonabani haiba sana khonabana taklibani haibasi mipung khodemakna di khangnare aduna aina masida haijaning base sana khonabana aikoi gi iramdam masibu malemda sak taklaga aikoi na kari gi damak sana khonabaje yokhaloi doino haiba posina ina thamningi aikoi sanaroi singna phawraga takman phangaga laakanda gold medal phanga laakanda khakta aikoi na uaga makoi bu encourage tawba adu khaktana makoi bu pukning thogatpa chingde aina haijaning badi sanaroi singna mai pakna honarakpada thengnariba awa ana makoina thengnariba grievances mayam do matamduda makoina phawna honarakpa matamda moina thengnariba awa ana dudasu aikoi club na adagi CSO organization sing leiriba social worker mayam ama mari leinaba khuding maknasu mari leinaba department nasu aikoi samgat piraga aikoi sanaroi singsibu hena mai paknaba honamina si haiba wafamsi thamjabaga loinana ngasigi sanariba opening match asida sanariba player khudingmak tasu ain wish tawjari madudi ngasi aikoina yamna phajadaba fil amada koi sanaragasu ngasi sanariba fil asidagi mathang mai paktuna national gi thakta international gi thakta sanaduna afaba sanaroi ma oiraktuna ima laiba ki mingchat purakpa oirasanu haiba wish asi pijabaga loinana ai ngasi gi matang asida tension jarge thank you all thagachari haningai letana yamba Priyobert Singh social worker national awardee akoi match resume taunaba akoi gi tanjada dum akoi lominerasi hauji akoi sanariba match ase ani suba khangaba trophy SI ni aduna ahanba akoi opening match ase Sur Hospital versus Thoubal FC Sur Hospital sina akoi gi green gi jersey litpiriba player sing asini team sini aduga Thoubal FC na white jersey litpiriba player sing asini ngasigi thorum sida mateng pangbirakpada M Binanda Singh Henthoibi Jewelry khangbo maile kaina lupa lising amagi mateng pangbirami namtung han lau thokchage Moirangthem Binanda Singh Henthoibi Jewelry gi proprietor khangbo maile kai lupa lising ama mateng pangbiramba haini alituna thagachari
सानजरिबा मैच दा अहानबा गोल होइना सूर हॉस्पिटल की टीम की अहानबा गोल अमा चन्म ngamkre अहानबा ओपनिंग मैच सूर हॉस्पिटल वर्सेस थवाल एफसी अहानबा गोल चन्ग्रे अहानबा गोल से सूर हॉस्पिटल की गोल ने अदुना हौजिक स्कोर से 1-0 दनी लेरी से
ꯑꯩꯈꯣꯏꯒꯤ ꯈꯥꯡꯕꯣꯛ ꯇ꯭ꯔꯣꯐꯤ ꯃꯤꯌꯦꯡ ꯇꯥꯕ ꯂꯥꯛꯄꯤꯔꯤꯕ ꯕꯥꯕꯣꯛ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯀ꯭ꯔꯤꯀꯦꯠꯀꯤ ꯔꯣꯝ ꯁꯥꯏꯠꯀꯤꯁꯤꯗ ꯑꯩꯈꯣꯏ ꯆꯪꯕꯤꯔꯨꯗꯅꯕ ꯅꯣꯂꯨꯝꯕ ꯅꯤꯡꯁꯤꯡꯖꯔꯤ ꯁꯣꯝ ꯅꯥꯀꯟ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯎꯟꯁꯤꯗ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯛꯇꯨꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯁꯣꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯦꯟꯊꯥ ꯊꯪꯕ ꯁꯥꯏꯠ ꯁꯣꯝꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯔꯒꯗꯤ ꯁꯣꯝꯗ ꯃꯃꯥꯡꯂꯣꯝ ꯊꯪꯕ ꯁꯥꯏꯠꯁꯤꯗ नोंपोंग थंब साइड सिदा संक्शन बिरकपा नत्रगा स्टेज की सोम नकन सिदा संक्शन बिरकपा सि तारगदि हेन नुवाई जगनी क्रिकेट लोम गी लेरिबा साइड सिदा संक्शन बिदनबा हमको सोहना निंगसिंग जगे हौजी हौजी मेंग ताबि रिबे सिनाउ सिंह यारगदि ममांग थंब सोम सिदा ओइना लेंशन बिरक्से अदुगा मियंग ताबियु मैच सेसु कोई लोरम दा यौसला बने कोई मैच की मनुसिदा नसिगी तौरम कोई की सेकंड खांगाबोक ट्रॉफी खांगाबोक चिदai जे स्पॉन्सर तौबीबा स्नाउ सिंह याम यामे अदुबु तसेंगना कोई स्पॉन्सर सिदे कोई हाइजरगे पुन्ना KH सिबोमचा ISS साउंड खांगाबोक KH नंदबीर सेबा टेंट हाउस खांगाबोक अमदी महेश खुंद्राकपम यंग वेव फैशन अदुगा एन दिलीप कुमार आशा फार्मेसी एलंगम निताई शिरोइंगारी एंटरप्राइज TH श्याम किशोर पुण्य होंडा खांगाबोक KH शंकर K1 एविएशन खांगाबोक KH प्रेमजित मंगांग खोइपु चनु इशिंग अदुगा रिफ्रेशमेंट इनाउ नाउबगी नोवा बेकरी थौबाल अदो सिदैसदा कोई स्पॉन्सर सी कोइना फंबिरी बाहे बतारे सिदैसदा KH इबोमचा याम्बा ISS साउंड खांगाबोक KH नंदबीर सेवा टेंट हाउस खांगाबोक अमदी महेश खुंद्राकपम यंग वेब फैशन अहुम जे होजिक जिति लैरी अदुना अहुम सिदा इनिंगथौ मसिगी चीफ गेस्ट की फंफम लांगद लेंशन बिरिबा महाराज लैसेंब सना जाउबगी खुत्तगी अखोगी स्पॉन्सर सिंह सिदा सर्टिफिकेट है बतारे खुदोल अमोमतन खुदोल तंबिनबा नलुकचरी अमुक्तन हाइजगे नसिगी चीफ गेस्ट की फंफम लांगद लेंशन बिरिबा इनिंगथौ महाराज लैसेंब सना जाउबा ऑनरेबल MP राज्यसभा दा नसिगी तरो नसिगी स्पॉन्सर तौबिरकपा मियोई निपान की मनुंगा कोई हजूजिक लेबीबा कोई मियोई अहुम सिदा खुदोल नचा बंदी तौबी खुदगी सिना खुसिन नबीनबा निंगसिंगजरी KH इबोमचा ISS साउंड संजगे KH इबोमचा जाइबोमचा ISS साउंड खांगाबोक इनिंगथौ महाराज लैसेंब सना जाउबा चीफ गेस्ट ना खुदोल तंबिगनी नसिगी थोरम मसिदे स्पॉन्सर तौबीबा
स्पॉन्सर ISS साउंड अकोइना ngangi ba haiba tare sound je masini aduna haininga litana thagachari manipur sin bathungna khangnaba ISS sound khangabok haigragadi dum mayam punamana khangna bi haitare haininga litana thagachari sponsor tobiba mathangda KH Nandabir Seba Tent House khangabok kausanjage KH Nandabir Seba Tent House khangabok ngasigi akoina phammiba haiba tare phampagase marup Nandabirna akoi sponsor tawibani aduga honabibani haininga litana thagachari mathangda Mahesh Khundrakpam Young Wave Fashion kausanjage Mahesh Khundrakpam Young Wave Fashion haininga litana thagachari ngasigi thorum masida mateng pangbirakpa oja sing sinau sing amtang lauthok sage L Ranjan Khuman son of L Syam Kanhai Khambo Khudong Laikai lupa lising amaga chamnga mateng pangbirei oja amu Marubi dukan amu haraga khangnaba Khasif bookstore lupa chamanga gi mateng pangbirakpa hiningal tana thagachari Sir MD Salahuddin OC More Police Station lupa lising ahumgi mateng pangbirakpa haininga letana thagachari Deven Moirangthem District Youth Affairs and Sports Officer lupa lising ahumgi mateng pangbiramba haininga letana thagachari M Binanda Singh Henthoibi Jewelry Khangabok Mai Lekai lupa lising amgi mateng pangbiramba haininga letana thagachari aduga Yamba Khetrimem Priyavarta Singh Social Worker National Awardee Yamba Sina ngasai akoigi cultural show utpi khiba ichal singdugi tambirakpa oza ani duda haiba tare ichal ani duda mateng sel gi mateng lupa lising ani ngambigi ba sigi sukhani ngai letana yamba Priyavarta Singh National Awardee Social Worker versu Kaifa gi Khangabok Youth Football Association gi maigai dugi ani ngai letana tarachak
Khangabok Trophy sigi opening ceremony sida guest of honor gi phom lang de lengsin biriba aigi yamba Catherine Mayum Priyover the Singh social worker masama su koi national awardee ni yamba je tarim bikok hariba yamna ing chikraba dugumba khongdang dudagini Khangabok amadi Thobal ki area sida haiba tare tongan tongan mafam singda any thabak thorom ama youth ki bu oiro adagi imai bel singi bu oiro thabak thorom khuding makta adum akogi participate tauba mateng pangba yam bane hek namba mateng adum pangba haitare duna akogi nasigi thorom asidaju nasigi sinjariba adugumba opening ceremony asigi amadi Khangabok Trophy satha jagadaruiba adugumba trophy sigi mateng oinabagi damakta yamba asina lupa lising mangagi mateng pangbiramba hainingai letana thagatchari ahoba khuba amtang akhoi punamak nijage lupa lising mangagi mateng thambiramba hainingai letana thagatchari Sur Hospital ki jersey number 5 Isuna ani super goal team gi oina changre jersey number 5 Isu Sur Hospital ki chase number 15 Robiroi chase number 15 Isu Sur Hospital goal magasu chanbangam gre Sur Hospital ki goal ahum sure match si ngasi ki opening match Khangabok Trophy ki ahanba sana kiba match hai batare opening match ne Sur Hospital versus Thobal FC ani ki marakta first half ta attack amadi defense hai batare maru oina yam kanna defensive mode ta oina sana boina uki aduga mathangda ani suba half tadi attacking oina maru oina sanaba ui aduga hairiba match opening match asida Sur Hospital ki goal ahum chandana ngasigi match asi Sur Hospital na mai pakre Thobal FC amadi Sur Hospital ani gi marakta sanagiba match ni ngasigi match adugi match official obi kiba M Nanau Singh L Naupa Singh, L Abung Singh, L Mangisna Singh, T Ranjita Devi, official SH Tatu Singh, referee. Hai riba Miyoi Singh asina ngasigi match sigi official oina leibige bane
ngasi match asi akhoi gi yengba lakpiri besinau sing daista chief guest ki formam langda guest of honor amadi president ki formam langda lengsin biduna leipiramba ikai khonobati matik charaba lamdam akhoi gi manipur asi gi ningthau tholakba adagi akhoi gi side ta leibiduna khitang lambi khitang pibiragadi hena nungai jagani ngasigi chief guest ki famfam langda lengsin biramba Manipur kanglaipa gasigi iningthau His Excellency the King of Manipur iningthau asina kaifana sinjariba ani sube state level adugumba 9-a-side football tournament asida lupa lising kungi mateng pangbiramba hainingai leitena thagat phongdokchari iningthau gi ahuba kuba amkang nizage mayang lengsin dun leibiriba sing akoi Aduga,